Hello, I giving the boy na may rakpam. Nahanam pumas li sorgi wapau tana bagi the mag lakpiba asigi the magatagatari. Agi prathnadi, nahak na takder ba wapau asigi mapal na, isorbu hina nungsiba, amasung mahaki mi aduga mahaki singlupu hina nungsiba sini. The hagna nahaki na from the nolukchaning badudi, nahana takder ba wapau asina. Nahana nahaki singlupta pipam thokpa nahaki commitment, amasung nahaki singlupi luching bisingi makapon pam thokpa adugi mahuti silhandigan. Adu wapau asigi mapal na. Nagising lupa hina nungsiba, nagising lupa luching musing hina nungsiba, adu kwai maru oina, isori matik mangalig na maghingba punsi da chakot pa adu, eki prathanani. Ibang umaki wapau, taminas. Sorry, why Matthew pandu mga pada amadagin ahum pau thangnopi. Matthew chapter 5 verses 1 to 3. Matthew pandu mga pada amadagina ahum. Mahang na miyaman du uraduna Chingthakta kakadlami. Mahang na pamthara pada mahaki Yaiphabasing na mahaki nakta laki. Adudagi mahang na makoy da Tambiduna hairagi. Thawai Tonbasing adu Yaiphabani. Maram di sargalay bagadu makoygini. Verse 3. Thawai Tonbasing adu Yaiphabani. Maram di sargalay bagadu makoygini. Pratnatos. Sorry matingis. Ako'y binungsibay pa masung isor. Prabhu nangon nagi mating amasung thawzal ni zananabagida magta. Lakchari. Prabhu ay koy da Miye bagi panggal amasung loksing na tauba ngamdaba aruba amasung arumba adu ekogi mitmang na taduna lai pasun nahaki wahay. Nagtawai na ekogi nung natabok subi na ibong nahaki wahay asigi ningtizaba amasung arumba amasung aruba adu ekogi utpiyo ba. Nahaki wahay asidagi ningtizaba adu ekogi utpiyo. Maram di pasun nahaki wahay din ningtizaba aduga atumma kohi dagi su hena tumma nahaki wahay ni Prabhu adumak ay koy da nga sige numita nahaki wahay sige mapal na tabok subido na utpiyo. Prabhu nahaki wahay sige mapal na Christ ay koy utpiyo. Ay koy ason masing utpiyo, ay koy pap sing utpiyo. Adugi paso nan utpiyo ba pap amasing ason masing adugi pungning hongan na bagi panggal amasung apam adu pinabiyo. Adu ako'y ason masing adu da mating nining bagi apam amasung panggal su pinabiyo. Chris ako'y upi bagi mapal na. Mangon na yang amasung ngazab adu ako'y mating pangbiyo. Pero naki wahay asina ako'y na oy dribadu oyhan biyo. Ako'y na kang dribadu kanghan biyo. Ako'y na udribadu uhan biyo. Adu ako'y ba Chris ako'y saktam na ontok biyo. Nahak hinawang suno. Ako'y hinanem suno. Ay hak hinanem suno. Isu Chris ako'y mga niziribani. Amen. Ako'y singlup kiyo na ako'y Joel gi larik ta sandok pa ako'y hauram laban ni Megi April gi aroy ba nung maizing ado. Adubu hai ba Joel gi larik adu dagi ay break kara piraga lakadari ba hapta nipan amasung nipan antraga mapan si Jesu Krista na ako'y na yamna familiar ba yamna kang ba zaga Chingthakta Tambiba hai ba zaga adugi Yaiphabasing amasung haraw basing hai ba zaga asdagi hawa pa sandokani. Adu hai basi ahang na tawbagi maramdi. Ako kanagumba maram sinupki. Members ng mga kanagumba na ko'y marak wakal sing karakal may karidamag tuno ay na Joel sandok patagi lepa kanda. Jesu Christ ay Chingthakta Tambiba maro na Beatitudes. Yaiphabasing amasung haraw basing asagi sandok liba sa haina. Adu pa kumay pisag eh. Christian mo hingbagi mathaw taba si juk khuding maki matam khuding maki aduga jaga khuding mak mathaw ta. Aduga karam haina hingani haibagi chamam nabal laitaba thajabasing laitaba nati masani Christian hana kausaba aduba Christian oina karam haina makhoi isorna yabiduna thambiraba kairo lekai aduna samas aduda lamdam aduda marup singi marakta karam haina hingani haiba chamam naba singlei
ꯑꯗꯣ ꯑꯁꯦꯡꯕꯒꯤ ꯍꯥꯏꯕ ꯑꯣꯏꯕ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕ ꯇꯥꯏꯕꯪ ꯄꯥꯜ ꯑꯁꯤ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕ ꯀꯩꯔꯣꯏ ꯂꯩꯀꯥꯏ ꯑꯣꯏꯕ ꯌꯥꯏ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯀꯔꯝ ꯍꯥꯏꯅ ꯍꯤꯡꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯆꯃꯝꯅꯔꯕ ꯇꯥꯏꯕꯪ ꯄꯥꯜꯅꯤ ꯉꯥꯛꯂꯧ ꯑꯃ ꯂꯩꯇꯦ ꯃꯥꯒꯤ ꯊꯣꯛꯄ ꯉꯥꯛꯇꯅꯤ ꯃꯥꯒꯤ ꯃꯤꯠꯇ ꯆꯨꯝꯕ ꯑꯗꯨ ꯑꯆꯨꯝꯕ ꯑꯣꯏꯅ ꯈꯟꯕ ꯃꯇꯝꯅꯤ 9 ꯑꯣꯏꯅ ꯎꯕꯗꯨ 9 ꯑꯣꯏꯅ ꯎꯕ ꯃꯇꯝꯅꯤ 6 ꯑꯣꯏꯅ ꯎꯔꯗꯤ 6 ꯑꯣꯏꯅ ꯂꯧꯈꯤꯕ ꯃꯇꯝꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯇꯥꯏꯕꯪ ꯄꯥꯜ ꯑꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯑꯁꯤ ꯅꯨꯡꯁꯤꯔꯕ ꯃꯅꯤꯄꯨꯔ ꯏꯔꯝꯗꯝ ꯑꯁꯤꯁꯨ ꯆꯃꯝꯅꯕꯅ ꯊꯟꯕ ꯃꯐꯝ ꯑꯃ ꯑꯣꯏ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯆꯃꯝꯅꯕ ꯑꯁꯤ ꯏꯁꯣꯔ ꯈꯪꯗꯕꯁꯤꯡꯒꯤ ꯃꯔꯛꯇ ꯈꯛꯇꯪ ꯂꯩꯕ ꯅꯠꯇꯅ ꯏꯁꯣꯔ ꯈꯪꯈ꯭ꯔꯦ ꯍꯥꯏꯅ ꯂꯩꯈ꯭ꯔꯕ ꯊꯥꯖꯕꯁꯤꯡꯒꯤ ꯃꯔꯛꯇ ꯃꯁꯥ ꯃꯁꯥꯕꯨ ꯈ꯭ꯔꯤꯁꯇꯤꯌꯟ ꯀꯧꯖꯕ ꯊꯥꯖꯕꯁꯤꯡ ꯁꯤꯡꯂꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯔꯥꯡ ꯀꯥꯏꯅ ꯃꯁꯤꯡ ꯊꯤꯕ ꯉꯝꯗꯕ ꯃꯈꯩ ꯂꯩ ꯊꯃꯣꯏ ꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯑꯗꯨꯅ ꯊꯥꯖꯕ ꯑꯃ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯀꯔꯝꯍꯥꯏꯅ ꯍꯤꯡꯒꯅꯤ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯁꯤꯗ ꯍꯥꯏꯅ ꯍꯥꯏꯕ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯪꯀ ꯍꯣꯠꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩꯈꯣꯏ ꯀꯥꯏꯗꯅꯣ ꯌꯦꯡꯅꯕ ꯂꯩꯇꯦ ꯌꯦꯡꯐꯝ ꯖꯒꯥ ꯑꯃꯠꯇ ꯂꯩꯇꯦ ꯑꯩꯈꯣꯏ ꯀꯔꯝ ꯍꯥꯏꯅ ꯍꯤꯡꯒꯅꯤ ꯀꯔꯝ ꯍꯥꯏꯅ ꯄꯨꯟꯁꯤ ꯂꯦꯟꯒꯅꯤ ꯈꯨꯗꯤꯡꯃꯛꯁꯨ ꯏꯕꯨꯡ ꯃꯃꯥꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯎꯔꯒ ꯂꯩ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯍꯞꯇꯥ 9 ꯑꯃꯁꯨꯡ 10 ꯆꯪꯅ ꯌꯦꯡꯃꯤꯟꯅꯔꯛꯀꯗꯧꯔꯤꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯍꯥꯛꯅ ꯇꯥꯏꯕꯪ ꯄꯥꯟꯕ ꯆꯍꯤ 1000ꯒꯤ ꯃꯥꯡꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯅ ꯇꯝꯕꯤꯔꯝꯕ ꯆꯤꯡꯊꯛꯇ ꯇꯝꯕꯤꯕ ꯑꯁꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯕ ꯌꯥꯏꯐꯕꯁꯤꯡ ꯑꯃꯁꯨꯡ ꯍꯔꯥꯎꯕꯁꯤꯡ ꯍꯥꯏꯅ ꯍꯥꯏꯕ ꯖꯒꯥ ꯑꯁꯤꯗꯒꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯃ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯊꯥꯖꯕ ꯈꯛꯇꯪꯒꯤ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯄꯊꯥꯞ ꯑꯗꯨ ꯏꯕꯨꯡ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯑꯁꯤꯅ ꯑꯣꯏꯒꯗꯧꯕꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯑꯩꯒꯤ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯑꯩꯅ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤ ꯈꯟꯕꯒꯤ ꯃꯔꯝꯗꯤ ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯁꯣꯔ ꯈꯪꯗꯕꯁꯤꯡꯅ ꯈ꯭ꯔꯤꯁꯇꯤꯌꯟ ꯍꯥꯏꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯆꯃꯝꯅꯕ ꯃꯇꯝꯅꯤ ꯍꯧꯖꯤꯛꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯤꯗ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯅꯁꯨ ꯍꯦꯟꯅ ꯆꯃꯝꯅꯕ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯦ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯍꯦꯟꯅ ꯁꯟꯗꯣꯛꯅ ꯇꯥꯛꯂꯨꯗꯕ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯅꯈꯣꯏꯅ ꯍꯦꯟꯅ ꯚꯥꯞ ꯇꯥꯒꯅꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯍꯥꯏꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯄꯨꯔꯥ ꯆꯃꯝꯅꯔꯦ ꯊꯥꯖꯕꯅ ꯍꯥꯏꯅ ꯂꯩꯈ꯭ꯔꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯅ ꯊꯥꯖꯕꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯍꯤꯡꯕꯒꯤ ꯃꯍꯨꯠꯇ ꯏꯁꯣꯔ ꯅꯤꯡꯗꯕꯁꯤꯡꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯍꯤꯡꯂꯛꯄ ꯃꯔꯝꯅ ꯑꯁꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯍꯥꯏꯕ ꯃꯇꯝꯗ ꯀꯅꯥꯅꯣ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯤꯌꯟ ꯍꯥꯏꯅ ꯌꯦꯡꯒꯗꯣꯏꯁꯦ ꯍꯥꯏꯅ ꯍꯥꯏꯕꯁꯦ ꯊꯥꯖꯗꯕꯁꯤꯡꯒꯤ ꯃꯐꯝꯗ ꯗꯦꯐꯤꯅꯤꯁꯟ ꯄꯤꯕ ꯉꯝꯗꯕ ꯃꯑꯣꯡꯗ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤ ꯈ꯭ꯔꯤꯁꯇꯒꯤ ꯇꯝꯕꯤꯕꯒꯤ ꯃꯈꯥ ꯄꯣꯟꯅ ꯆꯥꯡ ꯌꯦꯡꯂꯒ ꯊꯥꯖꯕ ꯑꯩꯈꯣꯏꯒꯤ ꯃꯍꯤꯡ ꯑꯁꯤ ꯏꯕꯨꯡ ꯃꯃꯥꯒꯤ ꯋꯥꯍꯩ ꯑꯁꯤꯅ ꯁꯦꯞ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕ ꯏꯁꯣꯔ ꯈꯪꯗꯕ ꯀꯩꯔꯣꯏ ꯂꯩꯀꯥꯏꯁꯤꯡ ꯑꯃꯁꯨꯡ ꯁꯤꯡꯂꯨꯞ ꯃꯅꯨꯡꯗ ꯍꯤꯡꯕ ꯃꯇꯝꯗ ꯗꯤꯐꯥꯏꯟ ꯇꯧꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯑꯩꯍꯥꯛꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯈꯟꯖꯕꯒꯤ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤꯡ ꯑꯁꯤ ꯈ꯭ꯔꯤꯁꯇꯅ ꯇꯝꯕꯤꯕ ꯃꯇꯝꯗ ꯊꯥꯖꯕ ꯑꯃ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯁꯤꯡꯂꯨꯞꯇ ꯌꯥꯎꯔꯕ ꯃꯍꯥꯛꯀꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯇ ꯌꯥꯎꯔꯕ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯑꯣꯏꯔꯕꯁꯤꯡꯅ ꯀꯔꯝꯍꯥꯏꯅ ꯍꯤꯡꯒꯗꯧꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯆꯞ ꯆꯥꯕ ꯃꯑꯣꯡ ꯑꯗꯨꯒꯤ ꯃꯐꯝ ꯑꯁꯤꯗ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯍꯦꯟꯖꯤꯟꯅ ꯑꯪꯀ ꯍꯣꯠꯆꯜꯂꯕꯒꯤ ꯃꯊꯧ ꯀꯩꯁꯨ ꯇꯥꯕ ꯃꯐꯝꯗꯨꯗ ꯑꯁꯤꯒꯤ ꯃꯐꯝꯁꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯆꯃꯝꯅꯕꯁꯦ ꯍꯥꯏꯕꯗꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯍꯥꯏꯕꯁꯤ ꯀꯅꯥꯅೋ ꯈ꯭ꯔꯤꯁꯇꯤꯌꯟ ꯍꯥꯏꯕꯁꯤ ꯀꯅꯥꯕꯨ ꯀꯧꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯥꯏꯕꯒꯤ ꯆꯃꯝꯅꯕ ꯑꯁꯤꯗ ꯍꯦꯟꯅ ꯆꯃꯝꯅꯍꯜꯂꯤꯕ ꯑꯁꯤꯗꯤ ꯃꯔꯨꯑꯣꯏꯅ ꯏꯁꯣꯔ ꯈꯪꯗꯕ ꯃꯤꯁꯤꯡꯒꯤ ꯃꯔꯥꯜ ꯅꯠꯇꯦ ꯑꯁꯤ ꯑꯩꯈꯣꯏ ꯐꯖꯅ ꯚꯥꯞ ꯇꯥꯁꯤ ꯂꯥꯛꯂꯤꯕ ꯆꯃꯝꯅꯕ ꯑꯁꯤ ꯏꯁꯣꯔ ꯈꯪꯗꯕ ꯃꯤꯁꯤꯡꯒꯤ ꯃꯔꯥꯜ ꯅꯠꯇꯦ ꯑꯗꯨꯕꯨ ꯆꯃꯝꯅꯕ ꯑꯁꯤꯒꯤ ꯊꯣꯛꯍꯜꯂꯤꯕ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯅꯪ ꯑꯃꯁꯨꯡ ꯑꯩ ꯊꯥꯖꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯑꯩꯈꯣꯏꯅ ꯁꯟꯗꯣꯛꯂꯤꯕ ꯑꯐꯕ ꯋꯥ ꯄꯥꯎ ꯑꯁꯤꯒ ꯊꯕꯛꯀ ꯂꯣꯏꯅꯅ ꯍꯤꯡꯒꯗꯧꯕꯅꯤ ꯍꯥꯏꯅ ꯍꯥꯏꯕꯗꯨ ꯈꯪꯕ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯆꯤꯟꯅ ꯑꯃ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇꯅ ꯄ꯭ꯔꯚꯨ ꯄ꯭ꯔꯚꯨ ꯑꯗꯨꯒ ꯊꯥꯡꯖ ꯅꯨꯃꯤꯠꯇꯅ ꯍꯜꯂꯨꯌꯥ ꯑꯥꯃꯦꯟ ꯑꯗꯨꯒ ꯊꯥꯖꯕꯁꯤꯡ ꯄꯨꯟꯕ ꯃꯇꯝꯗꯅ ꯍꯜꯂꯨꯌꯥ ꯑꯥꯃꯦꯟ ꯏꯁꯩ ꯁꯛꯃꯤꯟꯅꯒꯅꯤ ꯈꯨꯋꯥ ꯈꯨꯝꯅꯒꯅꯤ ꯑꯗꯨꯒ ꯁꯤꯡꯂꯨꯞ ꯄꯨꯟꯃꯤꯟꯅꯕꯗꯒꯤ ꯊꯣꯛꯈꯤꯕ ꯃꯇꯝ ꯑꯗꯨꯒꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯍꯥꯏꯕ ꯀꯥꯎꯕ ꯃꯈꯩ ꯑꯩꯈꯣꯏꯅ ꯖꯦꯝꯁ ꯎꯕ ꯑꯗꯨꯒꯨꯝꯅ ꯃꯤꯡꯁꯦꯜꯗ ꯌꯦꯡꯂꯝꯕ ꯑꯗꯨꯕꯨ ꯑꯩꯁꯦ ꯑꯁꯤ ꯂꯩꯈꯤꯕꯅꯤꯀꯣ ꯍꯥꯏꯕ ꯀꯥꯎꯕ ꯃꯈꯩ ꯄꯨꯟꯁꯤ ꯍꯤꯡꯕ ꯃꯤꯁꯤꯡꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯕ ꯃꯔꯝꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯈ꯭ꯔꯤꯁꯇꯤꯌꯟꯅꯤ ꯍꯥꯏꯅ ꯀꯧꯖꯕ ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯤꯌꯟꯗꯤ ꯅꯠꯇꯕ ꯃꯤ ꯃꯌꯥꯝꯅ ꯌꯥꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯔꯤꯕ ꯆꯃꯝꯅꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯦꯟꯒꯠꯍꯜꯂꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜ ꯄꯥꯕ ꯈꯛꯇꯪꯗꯒꯤ ꯈꯪꯉꯤ ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁꯟꯗꯣꯛꯂꯤꯕ ꯑꯐꯕ ꯋꯥ ꯄꯥꯎ ꯑꯁꯤꯒ ꯆꯥꯟꯅꯕ ꯄꯨꯟꯁꯤ ꯑꯩꯈꯣꯏ ꯍꯤꯡꯒꯗꯧꯕꯅꯤ ꯃꯔꯝꯗꯤ ꯑꯐꯕ ꯋꯥ ꯄꯥꯎꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯐꯕ ꯋꯥ ꯄꯥꯎꯒꯤ ꯃꯄꯥꯟꯗ ꯑꯩꯈꯣꯏ ꯍꯤꯡꯒꯗꯧꯕꯅꯤ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏ ꯈꯪꯕꯅꯤ ꯈꯪꯗꯕ ꯅꯠꯇꯦ ꯁꯤꯒꯤ ꯑꯁꯤ ꯈꯪꯗꯕ ꯅꯠꯇꯦ ꯑꯁꯤ ꯑꯩꯈꯣꯏ ꯈꯪꯉꯤ ꯑꯗꯨ ꯀꯥꯎꯈ꯭ꯔꯕ ꯑꯌꯥꯝꯕꯅ ꯍꯥꯏꯔꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨ ꯍꯤꯡꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯊꯣꯛꯄ ꯍꯤꯡꯕ ꯄꯨꯟꯁꯤꯗꯨꯗ ꯍꯩꯅꯔꯕ ꯑꯗꯨꯕꯨ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ
Handak Manipur tholi irang asina maram oraga Christian oiba targadi Christian oina chumne hingatobani haina haiba adu Yahona bagidamagta wake up call ne adu gidamagni hanam asigi jaga se khanjabagi maramde maramdi thajaba aikhogi punsi ase aikhogi aningba pambadugi matung inna hingadoban nate adubu aikhogi prabhu amasung ningthau Christagi aningbadugi mapam hingadoban adu kari aikhogi marakta kanagumba ai Christagi ni ai Christian ni haina haiga Christagi aningbagi matung ina hingdaba Christagi aningbagi matung ina hingdaba oiba targri nakoi awabane nakoi puning hongpam thoi maramdi adugumba mayek sengdaba punsi mahing aduna thajadaba singi mafamda Christian haiba ming asina Christagi sakhi pibagi mahuta samamnaba hengen hanbagi mapana Christagi mai thina tin sithale Christagi matik mangal uthoknabagi damakta kaubikraba nang amasung ai asi Christagi matik mangal hanthana brom the oi adugi damakta ngasigi numita haujiki matamda laikraba Manipur gi thadabsing adu gospel communities gi member aikoi gi nakong asida Christagi Tambiba asida aikoi wakhal kharmina mathau tabase aikoi punsi chang yengmina mathau tabase adu ne khone pamina khiba du Jesus Christana ma gi Chingthakta Tambiba gi jaga amani sermon on a mount adu harb Chingthakta Tambiba si mathe manga dingna pada tarit phawbani adu harba asida aikhoina kariguma mathi asi pa boiba ta ayaklona mathi pandu amada hangdokpi mathina mathi ge pawa pa os iba matam Jesus Christ gi matang na karigumba ama mahangna maki apawa pa asi pagadoriba audience matam du leramba audience du khangning ba ma khagli agar mathi pandu ama pada ama parak matam da karmana masi Abraham gi machani pa David gi machani pa Jesus Christ gi pari puri gi lairek hai bedi hek hawbadai harago Jesus Christ se Matthew na Ningthau amoy utle karma ningthau jihudi macha singna ngaiba isorgi akakna isor abhishek tawbiraba ningthau Messiah king ariba walanabagi matamda ningthau ama lakpagi wasakpa adu mathi pandup ama sina hangdok matamda haiba ningthau adugi matang na mangna hai David ki machanupa David je kana ningthau ne magi machanupa oiba tari ma ningthau ne Abraham gi machanupa adu haiba khudi mas ibungo ma ki wasakpa adu gi makha lakpa ning thone aduna hek hawde Matthew chapter 1 verse 1 the Jesus Christ gi ma ki oiba saktam ase mathina ning thaw amon the Messiah king the long awaited Messiah king Judy sing na kharana ngai ko koi khandok le ning thaw aduni hana aduna koi matang parak pu matam da chapter 1 da haiba ning thaw Christ asik charon suron adu khone uba phang adu khatung sunatana ning thaw pok pugi wari khoi uba phang Jesus Christ pok pugi wari haiba asida Charles Spurgeon ko ba sorry wapaw sandok pa manam hangna mathi gi larig asi division do mong asuman da chapter 1 da khoi ning thaw charon sun uba phang aduga ning thaw pok pugi wari khoi uba phang aduga chapter 2 park pa matam da di Ningthauda khudol people lakpa sing adu uba phangi maramdi aduda nongpong doi lakpa mai hebe khudimo sing adu pi ba khudol ningthau amana pi ba khudol aduga ikon kono na chapter 3 lakpa matam de harba Jesus Christ Messiah ning khandoklaba ningthau asi ma baptized toy baptized be Johanna aduga harba ningthau asi baptism tawbagi mapana mahaki thaugal adu inaugurate tawre sangare ma thawul taw hawna bagi damakta aduga mahak ningthau ama oina John baptized arogat isorgi thawai sengmana khunugumna aduga mapa isona tabang nong thak tagi masegi nungsi bi chanu pani mahak mangon aina yamna pele haba adugi affirmation adugulona ma ase ningthau ne have the mayek sing adu utle adugo chapter 4 dagi di ihan hamba ko upa phangum badu ko harba ningthau asina saitan ngamang no ko upa phang Jesus Christ do ngairamba khandok pa ningthau dune
mahag lakpadagidi mahag ningthau leibak adu inaugurate tore sangare ningthau leibak adu ningthau labe ningthau pale ningthau hek pan ba hobaga uba ngamda mafamda unseen realm da leiba satan ga mahag lan tawe adu lan du mahag na ngame adu madu taibang pan ba har ba ningthau asina mahag ningthau leibak adu ningkha tamna sakapa hoi karam haina mahag sebok sing ko ba hoi akona chapter 4 adu park oi batari now adugi mamang harba ningthau se maki ningthau bak tu maki wa pau gen palna sandok ko karmana chapter 4 verse 17 matam adu jisuna sandok pa haudun hai pungning hongu maram ni sarga leibak adu na na maitei londa translate over asida di asida mafam se nakle hai na harba se lakado amagi sense ku adu nate repent for the kingdom of God is at hand haibadi asigi nakle hai na haibadi nangi manak ta leire hai na haibadi ko lakado bodu nate sida hai se nangi manak leire haibadi the kingdom of God is now here on this earth taibang pan ba se leire ningthau la abani na ningthau leibak su leire adu leire ma ki missing ma ko bo re karmai na ahan ba se boxing ko bodu chapter 4 verse 18 dagi ubu phange adugi matung da harba ningthau asina mahaki oira kadriba ningthau leibak adu da uba phanggadoba ningthi jaba khuding maksing adu mahak na taibang pam da hingri matam khara adu utpa hoi anabasing pha le ma khongte pusing pha le adu chapter 5 verse de yo muning se ningthau du wasakre ningthau du lae ningthau adu ningthau du ma ki ningthau ba sandok pa hore ma ki missing khom hore ningthau bak sagatle adu chapter 5 verse de maki ningthau leibak adu lakraba khuding maksing aduda maki ningthau leibak aduda karamani ti niyom chana gani haina haibadu chapter 5 6 amsung 7 da matam yu ho christening thau adu hairiba asida in chapter 5 ki verse 1 da ho was mathina verse 1 mahang miyam adu urduna chingthakta kakhatlame Jesus Christ na miyam maramdi aikoina uba phangma ta magi thogul Jesus Christ magi thogul horkma ta magi tung mi kayamaru mamana ille galil da maru oina mana toribse galil gi thogul ne galil da ma thogul kana toringi matam ne adu harba matam adu da maki matung sing da mi mayam ile adu harba mi ma urga ma chingthakta kakhatlai na again ase ko icham chamna paba matam di mathina Chingthakta kakhatpagi matang da wa hai ase hai matama icham chamna hai bana te chelen housing now kareng ma khoi marakta mamangi matam da mathina wapa se iba matam da che kayam tang mu kyam tang have da khoi khange adu amram de mathina isori thawai aseng bagi mapala ma ibane aduna wahai khuding mak sing ase irem lem na icham chamna iba yar pangi iba akhoi matam asuma amu irakan am kakhat amu irakan am kakhat adu yawa matam na te yam tang che muksu yam tang adu amram de isori thawai ngak pa maram iba khuding mak sing artha loina mak le maram de ahan han hai khib kan Jesus Christ ase ariba wale na bagi matam da maichau singna purohit singna wa ta thok singna wa saklam laba lakni hana wa saklam laba ningthau ne ma se lakni hana wa saklam laba David ki dhara Abraham ki maru aduni ma se Jesus Christ singna se kakhat pa sida kaino mapamos utli pa se ma thigi la ga se ching ki significance yam le now aikoina karigumba mati pandu mari de yengba oiba targa Jesus Christ bu themba du ching themane aduga mati pandu tara to amu yengba oiba targa Jesus Christ gi transfiguration du ching mathak ta oibane aduga Jesus Christ na sire mutung hingala kana ka ha ki bu ching nei ka ha ki bane adu mafam masna mana ching ulakpagi mamne kaino hana ha oiba targa is he is showing something very significant kaino adu utli bodo Christ kana ma ningthau ne ma se isor ne asi paba matam da chingthak Jesus Christ na kabagi matang chingthak asida kar man na chingthak asida gi tambi gaduna habi chingthak asida gi ningthau amana mahagi sana kanun sing do magi mi sing hagadu kan sing asida Moses Sinai gi chingda Moses kumna isor Moses kumna Jesus Christ asi wala tang law na ba hapana adu wala tang pi na ma kakhat pone
this Jesus is the greater and better new Moses. Adun ko na nungin mo khona mandi ari bo wala na matamgi purohit sing wa ta thok pa jang ningthau sing khuding ma Jesus Christ da loina ma mapung pa. Christ is only priest, prophet, priest and king. Maicho so wa ta thok pa am sing to hai Jesus Christ da loina ma mapung pham ne adun ko hai na hai oi ba ta ra ga Ari bo wala na matam aduda Moses na Sinai Chingthakta kakhatlaga waya thang lawi adubu anu wala na matam asidadi asigi ningthau sen lak matam dadi mahak na kakhatuna mafam adu ma ki ya thang adupi adu khena bas adukki mati yamna lai Sinai chingkhong adu Jehudi macha sing kana am tan chingkhong adu lepa kana am tan ngamde Ishwar gi makhol tawa tan taning taning pagalona na ki adubu inaw sa khona pa matam da adum khangnya ne na matam adum hen mayek senga kani hairiba asidadi nungsibana thanba Kontok adugulana na mahaki mising bu ningthau asini ya thang pibo. Adugo mahak na pamthara bata mahaki sibok sing na mahaki nakta laklammi. Ano kana kan me asi Yaiphabasing amasung Yaiphabasing hai na hai ba Jesus Christ na Chingthakta Tambiba se kanadra maru na man tambiri se. Na non believers ni nate. Asigi jaga asida ayamba mising na wapau sandokpa matamda tariba sing aduda pifam thokte potlum mayam pi samsam na haiba oiba taragadi nang ningthau leibak phangnanabagi da market thawai tolu asinga kane samdoisings aduna ti amham sa Jesus Christ tambir yan hanbada kagum je hangna si han haiba gi maramdi asi aikoi mathi paba matamda adu Chingthakta tambiba se paba matamda kauba yadabagi maramne ningthau adu lae ningthau duna mahaki ningthau lebak du sagale mahaki mising kaure adu mahaki mising adu mahaki ningthau lebak leireba mising adu asi mahana tambiba ne adun takpudi kana man haiba se Christian sing dane Christian oinana bagidamakt asi taw haibana Christian oireba maramna asina ko gi punstigi upam toy ningthau leibak asina ko haki mi oireba maramna ningthau aigi aningba sigi matumin him adon is Christian sitam bis it's very different thabaki aran khubam ko legalism lomda yamna chatpa oithok e maram ka ha nang sarga kaningra nang sarga leibao phang verse 3 matung adu oiba tai kari no lu ono ate sarga leibak ningthau leibak adu da ningthau gi makha da le maramna nahak no lu ko adu ni ha na asigam dam ne ko hena mayek singna lakani adu hairiba aduga mafam asida chapter 4 gi verse 1 gi aro betang ak to deng mahang na phamthar bada ma gi sebok sing na ma gi nak ta laki aduga verse 2 aduga mahang na makhoi ka si makhoi sing ne ma gi mahang na khandok laba sebok tara ni thoidon haibdi missing mayam phame aduga ma gi manak ti inak na phamba dudi ma gi sebok sing aduni aduna maru ni man tambis ma gi sebok sing adudane kana ma gi sebok sing ma gi ningthau lebak ta leiraba ma gi ningthau lebak ki manai oiraba sing aduda aduna ayang hazaba hairiba si Christian sing dane adu bitare hairiba stig ekoina yengidu basi kaino aikoi marak isor thazda marup sing yaram gani aduga nahang na tarakadu wa khudimok sing is aphabang akta tar phattab amata taroi Jesus Christ Muhammad tambira kadu khudimok sing je phattab amata yaw aphabang aktane adu haiba aphabas pautak sing tar kanda nahak na tawbiya ba asoiba madi o asi tawbo iba targadi ai isorna chanbigini adu wakhal chatkibe natte nang isro yaudri sida nang isro yaudri Hariba Chingthakta Tambiba Yaiphabasing amasung haraubasing asi nahakna tarakpa matamda hinggadaba punsimeng urakpa matamda nahakna uba phanglakadaba se aduga thajagrab aikoi uba phanglakadaba se aikoi gi asonba aikoi gi awatpa aikoi na Jesus Christ mathau taba aduga aikoi na mangi kanbiba amasung tawal mathau taba mayek sing urakani aduna kariguma nahak Jesus Christ kanbiba amasung Prabhu na thajadaba oiba tagadi munna tabiyu thawai yauna tabiyu nachangna tabiyu tumdana tabiyu uidana tabiyu aduga Krista na kauriba makau adu tabi aduga verse 1 dagi 3 bu pa bo bitaga sunga sigim da kun yang minaga do verse 3 isini kari ha Jesus Christ again
pura tongan mani se thawai ton ba sing adu yaiphabani harba ningthau asina ma ki ningthau leibak ta hek lakpaga ai glon imagine do minase ningthau paling matam da chalase ai se ningthau anu ningthau ina pham hap laban aduga ningthau aduna pham ha da matung ningthau adu ihan han address ne Tambiba sing gi marak mathine record to ihan han ningthau oire pangal leire ningthau gi mi singna ai ngang ba sing ta na bi da mak to loina mak lepaga phammaga satin paraga nungsa mak loina mak ngai rak leire adu ihan han ain hai da Jesus Christ mafam se haibs Yaiphabasing ni makhoi adu ubra se da Jesus Christ tor se yamna kene ariba matam gi sinai gi ching aduga akibana thanba amasung sirap khudimak sing mafam adu ekhoi ta phang adu mafam Jesus Christ na anoba wallet na bagi matam asida anoba Moses asina anoba ningthau wasaklaba ningthau asina di manama ki mis yan han lakpa matam da borglona na ma ki wahai do hai bhaw Yaiphabasing ni makhoi adu na mai tilonda ai irap matam da Yaiphabasing da maning da thang adu baseng bagi di horok pa Yaiphaba han ha isam sam hai obita so mai harang mani Yaiphabasing ni makhoi adu thawai ton ma khoi da asida is a tongan ma ong difference in the uba phangani kana do man Yaiphaba kauri bisi kan kari gi no man Yaiphaba kauri bisi kana bu no man yela kana Yaiphaba hana kauri bisi ai go makha ta ba si paba matam da asigi bohai pareng se paba matam da Jesus Christ na Yaiphabasing haina kauri ba khuding mak sing ase adu go Yaiphabba ne haina singthana ba khuding mak sing ma khoi qualifications ase yeng ba matam da nangam sung aina khan ba Yaiphabba ma onga taibang pamba da lekra mi sing sna khan ba Yaiphabba ma onga adu ki mati kene ayu ko numi dang khena ba me Yaiphabba do kana ko gi de mak di or kare matam na ko Yaiphabba no ha Yaiphabba ne na ko singthana ba ke paisa pairaba misni kai kumnaraba abba thabak leiraba sanga chawraba yum phajaba leiraba now ai nongma sing ani mang da thagre se masing ama da khone yengmina khibadune Yaiphabasing taibang panmana yenglakpa taibang panmana Yaiphaba haiba minglen asigi khal olakpa matam de taibang panbagi oiba standard tagi karamba jati dagi lai karamba background dagi lai haujikna kari tauri yum kayam phajabada laibro karamba gari thawi targadi car two wheeler obada kayam tama kana four wheeler oragana karamba gari no thabak thabak karamba makal thabak no tolop kayam chai adu targadi nadre kar anai amata leite adu apamba nupi phange apamba nupa phange apamba macha sing phange punsi ningu bu khui mo sing loine mak phange adu dagi tau ba khudi mak sing loine mak mai pai hakchang gi oibram aduna kai no khona conclude to bose Yaiphabasing ne ko right nate se Jesus Christ na ma ki missing high bose kanano Yaiphabasing se mang na thawai ton basing khutkan pangan ba pangal leiba team de yaw na bidam yan hanba qualification di nang mi phuna ba hairoi do ni kana hai ni or ai gi sigi thabak mafam sida nang thabak tawge haina haibo obada yan han bedadi nang lari khaitu su kai de taibang pan na on ba khalga Christian ma ki ning thau leibak asida
Changhallabasing amasung changhallibasing asida mahakna oliba khalasi aduki mati kane taibang pan awang badu yeng matam the Christian anem badu dagi dum yeng bahore taibang pan masin awang badu yeng matam the Christian macha sing adu dagi mahak yeng bahore aduga hairiba puk Thawai ton basing ase ibung mahana Yaiphabane hana ko adu haiba thawai ton bas haiba asigi art ase kari nate ayam bas asigi thawai ton bas par kan da kari wal kan wa ga ya ngangja da ba adagi di singum mayam mak da pulle nakalam da phamaga da adum leizaba adagi di kachinam da tumine phamaga leizaba mayam na hoi adum chatpa achom da yet da hoi yet da pa oi da cha oi adum chatpa adagi di kari haini asigi Thawai ton base karin amuk define tawgi hain hai boy batagadi id mayam dagi tolaba mi amani id mayam dona sanga leje id noi dona lyric haje id noi dona paisa paije id noi dona sanga chauje id noi dona ker lekai chauje id noi dona background apabnate aduna id aton mani Yaiphabasing adu olak bagi thak ta taibang pan gi mit yeng di yeng bagumna thawai ton basing asigi thak olak matam su taibang pan me go mit yeng da Adu nate chil inausing haiba khudimosing dugu mari kari amata lainade Christian marketing thole bakta kor marki mi sing adu da thawai tonba sing haina kor oliba khuding mak sing asiri haiba taibang pam oliba khal adu kari amata nate nak ina mayam khunba oiba targa nak thawai tonba mi am oibam thoe aduga oiba oithoe aduga nak ina yam khundba yamna lairaba oiba targa nak thawai tondaba oithoe Adu ko Jesu Christ na mang Yaiphabasing amasung harabasing na Tambiba po haubasida thawai tonbasing adu Yaiphabon sing kana ba thawai tonbasing adu gi hana horokpagi maramdi adu ki matik maram chai adu di maramdi ibungo ma ki ningthau leibak thawai tondaba kana amatagi mafam leite aikoi gi aran khubam thawai tonbadagi haubane aikoi isor gi macha koribase thawai tonbadagi haubane adu thawai tondaba kana amata ma ki ningthau leibak leiba thokte leifam thokte leiba yaro leiba ngamde Adu oiba tagi thawai ton bhai base karin kaino sigi thawai ton base now ekona loop pandu taraga nipan gi pada ana to isori mang lag first din ko prabhu man to apa tabak lo nam othoi id c tawi id asuk chara hele id phangwe taragi asuk katle id asigi khazna khomba sigum banate samaj ki miyeng id thawai le khwai ton je kana pharisee maram di set ka visual ma set le ngang do wang ma ngang e ma gi tambi isor gi wahai da gi ni aduga mapan thongbagi oiba yangapadagi kathokpana thanba minute taragi ma kalibani awana sing mateng pangi minute chara helibani dharma ge khuding mak sing adu yang oiba targi mayam gi miyeng de thawai ton mi se kana no Pharisee nupa thawai ton jine kana ngak haikle jine kana khasna khawni thawbami text lo ne lo ne makti henjen text lo mayam ya samaso de khwaidagi pap chenba aduga khwaidagi ngak kanba aduga khwaidagi napal leiba aduga khwaidagi mis ngung sedaba haiba oiba targadi khazna thawbami adu kari hai Pharisee ne haingani mayam haigra aduga khazna thawban do prathna do karina Ishwar pap chen be nung sibi aduni Jesu Christ se thawai ton bhaina haibse Thawai tonba oina widamak nang laira daba ya de haiba leite Thawai tonba oina bagidamak tat isor gi manga thawai tonba oina bagidamak nang le jaba lanthum loimak ka thokanda karimta leita bida adum overbridge makha da tummo adu tari thawai ton adu kari amata nate Thawai tonba haina hairibase aseng bagidi hakchangi oiba du nate adu manung thangba mida isor gi mangda oiba aikogi maong pirep amasung aikogi punsi mahing aduni
ꯍꯥꯏꯔꯤꯕ ꯊꯋꯥꯏ ꯇꯣꯟꯕꯒꯤ ꯄꯥꯟꯗꯝꯁꯤꯡ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯑꯩꯈꯣꯏ ꯎꯕ ꯐꯪꯉꯦ ꯑꯗꯨꯕꯨ ꯃꯤ ꯑꯅꯤ ꯈꯛꯇꯪ ꯑꯩ ꯂꯧꯈꯠꯒꯦ ꯏꯍꯥꯟ ꯍꯥꯟꯕꯗꯤ ꯈꯥꯖꯅꯥ ꯊꯧꯕ ꯃꯤꯗꯨꯅꯤ ꯀꯔꯤ ꯈꯜꯂꯤ ꯃꯌꯥꯝꯅ ꯅꯥꯄꯜ ꯆꯥꯎꯕ ꯑꯗꯨꯒ ꯁꯨꯡꯇꯣꯟ ꯍꯦꯛ ꯇꯣꯜꯂꯔꯣꯏꯗꯕ ꯄꯥꯞ ꯆꯦꯟꯕ ꯀꯟꯕꯤꯕꯗ ꯐꯥꯎꯕ ꯌꯥꯔꯣꯏꯗꯕ ꯃꯤꯅ ꯈꯜꯂꯤ ꯑꯅꯤꯁꯨꯕꯗꯤ ꯐꯣꯜ ꯖꯣꯏ ꯊꯧꯒꯜ ꯌꯥꯝ ꯇꯧꯕ ꯃꯤꯅꯤ ꯐꯤꯂꯤꯞꯄꯤꯌꯥ ꯄꯟꯗꯨꯕ ꯑꯍꯨꯝꯗ ꯌꯦꯡꯁꯤ ꯃꯥꯒꯤ ꯕꯣꯁꯇꯤꯡꯗꯣ ꯌꯦꯡꯁꯤ ꯐꯤꯂꯤꯞꯄꯤꯌꯥ ꯄꯟꯗꯨꯕ ꯑꯍꯨꯝꯗ verse 4ꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯀꯅꯥꯒꯨꯝꯕꯅ ꯍꯛꯆꯥꯡꯗ ꯊꯥꯖꯕ ꯊꯝꯅꯕ ꯃꯔꯝ ꯂꯩ ꯍꯥꯏꯅ ꯅꯤꯡꯂꯕꯗꯤ ꯑꯩꯅ ꯍꯦꯜꯂꯤ 5 ꯅꯤꯄꯥꯟ ꯁꯨꯕꯗ ꯎꯟ ꯀꯛꯄ ꯏꯁ꯭ꯔꯥኤꯜꯒꯤ ꯃꯆꯥ ꯕꯦꯟꯖꯥꯃꯤꯟꯒꯤ ꯁꯂꯥꯏ ꯍꯤꯕ꯭ꯔꯨꯁꯤꯡꯒꯤ ꯍꯤꯕ꯭ꯔꯨ ꯋꯥꯏ ꯌꯥꯊꯪꯒꯤ ꯃꯔꯛꯇ ꯐꯔꯤꯁꯤ ꯊꯋꯥꯏ ꯌꯥꯎꯕꯒꯤ ꯃꯔꯛꯇ ꯍꯥꯏꯔꯕꯗ ꯁꯤꯡꯂꯨꯄ ꯑꯣꯟꯅꯕ ꯋꯥꯏꯟ ꯌꯥꯊꯪꯒꯤ ꯃꯇꯨꯡ ꯏꯟꯅ ꯙꯔꯃ ꯆꯠꯅꯕꯒꯤ ꯃꯔꯛꯇ ꯑꯁꯣꯏꯕ ꯂꯩꯇꯕ this is Paul exactly the one kaya yun adubu aingonda tongzabadu aina Kristagi maramna amangbo na singthanare this is it asin thawai ponba thawai tonba kaino sida Paul na tawise hakjangi maidai magi chauthonaba maram aduki matik lei adu isorgi mangda lepa matamdadi mahaki lairaba magi tauba ngamdaba magi asonba magi pangalgi aromba khudimaki magi losinggi aroiba aduga mahang isorba pelhan magi thabakna pelhan mangamba khudimak sing adugi oidaba aduga mai paktaba khudimak sing du khalura kari khudimak sing asi khudimak sing se aingonda lai adubune asi kaisuna te Kristagi mangda lak matamdadi Kristagi panama thunamba ngaktan aduga thawai ton aduga Paul kanamtana thawai ton de haina haibi yaroi aduma mahak ne adu waiba Paul thawai ton ba Paul asi isori apa wa pa ga mari lena na missing tambir pa takpir pa matam authority gilona na chumna amasung sengna pangal gilona na tambi adu waiba thawai ton ba si pandam da khwaidi hena chawbo da khoi Christian na kanana obi dise he is the one he is supreme example of everything adu harba akona Philippians chapter 2 da akud uba pangi Philippians pandu ani da kari kwadi wang da ibung ma ha isor oiba du ma na chena pai gadobo gum na khanduna miyobagi saong lo duna mahak tabang pam da laki now higher Paul amasung Jesu Christ adu yeng matamda Jesu Christ kana isor ni maga du tabang male masibu sembiri ba mapu ibungon tabang male masibu yo thalai ba amane adu ma ka dawe thawai da tolle adu bijela na usung mafama Jesu Christ na thawai ton masing adu yaiphabane haina hairap ka matam ase Jesu Christ na tambiba matamda mahang na oidaba ama mahaki mising na tambina ba haibanate aigoi Christ Jesu se tabang panbag luchingba khudingmak singdagi tongan ba ibungo mahakni mahakna oiba adu mahakna tambibane mahaki chinna sandokpa adu mahaki punsina sakhi pi isor duga hairiba du mayek sing uba phang adu oiba targani kariguma thawai da tonba haina haiba si losing watpana natragana hakchangi oibada awatpa leba khudimak sing aduna leptaba thawai tonba oiba targani karino sigi thawai tonba se isam samna haiba oiba targani asigi thawai tonba se isorgi mangda aikhoigi tauba ngamdaba isorgi mangda aikhoigi thawai gi oiba lairaba khudimak sing adu mayek sengna khangba adune aduga adugi mapalna punsi nungti nimi khudimak ki hingba ningthau asigi mangda hingba aduni thawai tonba haina haiba asidi ai pap chenmane aduga ai pap ke to muldi sibni aduga pap ase ne kanjaba ngamba ngamnaba pambai amat leite pangal su amat leite pap ase maram orga aingon lakdo isorgi asaw bodugi chenok chana bagi damakta pangal aduga pap ase gi isana ningkha tamjana bagi damakta pap ki bondi asi thugaina na bagi damakta aingon da pangal amat leite aigi apaba thabak khudi moksing thunam bane aigi apaba thabak sing phadi phara gumane aigi khwaidi aseng ba hakchang ba thabak khudi moksing adu isorgi mamang de aseng ba dharma jama sung achum ba ibung ma ki mamang de kari sunate aigi oiba kari ama ma ku pehan bangam de aduna ai mangon changchama tu pai kari ma ta leite to know our utter helplessness and poverty before God is being poor in spirit.
ꯏꯁꯣꯔꯒꯤ ꯃꯥꯡꯗ ꯅꯪ ꯑꯃꯁꯨꯡ ꯑꯩꯒꯤ ꯂꯥꯏꯔꯕ ꯃꯌꯦꯛꯁꯤꯡ ꯃꯍꯥꯛꯄꯨ ꯄꯦꯜꯍꯟꯅꯕ ꯃꯍꯥꯛꯅ ꯍꯔꯥꯎꯅꯕ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯅꯕ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯅꯅꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯐꯪꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯒꯤ ꯑꯣꯏꯕ ꯂꯥꯏꯔꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯅ ꯅꯠꯇ꯭ꯔꯒꯅ ꯅꯪ ꯑꯃꯁꯨꯡ ꯑꯩꯕꯨ ꯀꯟꯕꯤꯔꯛꯈꯤꯕꯁꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯀꯔꯤ ꯑꯩꯅ ꯙꯔꯃ ꯆꯦꯟꯕꯁꯤꯡꯕꯨ ꯀꯧꯕ ꯂꯥꯛꯄ ꯅꯠꯇꯦ ꯑꯗꯨꯕꯨ ꯄꯥꯞ ꯆꯦꯟꯕꯁꯤꯡꯕꯨꯅꯤ ꯑꯗꯨ ꯀꯔꯤ ꯑꯋꯥ ꯄꯣꯠꯂꯨꯝ ꯄꯨꯔꯕꯁꯤꯡ ꯑꯩꯉꯣꯟꯗ ꯆꯪꯖꯔꯛꯎ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯍꯥꯛꯀꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯇ ꯀꯧꯔꯤꯕ ꯊꯋꯥꯏ ꯇꯣꯟꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯇꯣꯟꯕ ꯑꯗꯨꯒꯤ ꯃꯈꯣꯏꯕꯨ ꯀꯟꯕꯤꯕꯒꯤ ꯃꯄꯥꯜ ꯑꯗꯨꯅꯅꯤ ꯃꯔꯝꯗꯤ ꯊꯋꯥꯏ ꯇꯣꯟꯗꯕ ꯀꯅꯥ ꯑꯃꯠꯇꯅ ꯑꯔꯥꯟ ꯈꯨꯕꯝ ꯐꯪꯉꯣꯏ ꯊꯋꯥꯏ ꯇꯣꯟꯗꯕ ꯀꯅꯥ ꯑꯃꯠꯇꯅ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯈꯪꯉꯣꯏ ꯊꯋꯥꯏ ꯇꯣꯟꯗꯕ ꯀꯅꯥ ꯑꯃꯠꯇꯅ ꯈ꯭ꯔꯤꯁꯇꯤꯌꯟ ꯍꯥꯏꯕ ꯃꯤꯡ ꯐꯪꯕꯗ ꯃꯇꯤꯛ ꯆꯥꯗꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯝꯃꯤ ꯏꯁꯣꯔ ꯊꯥꯖꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯄꯥꯞ ꯑꯃꯁꯨꯡ ꯑꯌꯣꯜ ꯑꯔꯥꯟꯗ ꯁꯤꯔꯝꯃꯤ ꯑꯩ ꯃꯉꯥꯏꯔꯦ ꯀꯟꯕ ꯑꯩ ꯃꯉꯥꯏꯔꯦ ꯍꯩꯕ ꯑꯩ ꯃꯉꯥꯏꯔꯦ ꯁꯤꯡꯕ ꯑꯩ ꯃꯉꯥꯏꯔꯦ ꯇꯧꯕ ꯉꯝꯕ ꯑꯩ ꯃꯉꯥꯏꯔꯦ ꯁꯪꯒ ꯆꯥꯎꯕ ꯑꯩ ꯃꯉꯥꯏꯔꯦ ꯂꯧꯁꯤꯡ ꯂꯩꯕ ꯑꯩ ꯉꯥꯛꯇꯅꯦ me my ꯑꯗꯨꯒ I me and mine my life my rule ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯗ ꯂꯣꯏꯅꯃꯛ ꯂꯩꯔꯛꯄ ꯉꯥꯛꯇꯅꯦ ꯑꯗꯨꯅ ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯁꯤꯒꯤ ꯊꯋꯥꯏ ꯇꯣꯟꯕ ꯍꯥꯏꯔꯤꯕ ꯊꯋꯥꯏ ꯇꯣꯟꯕ ꯑꯁꯤ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯑꯣꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯕ ꯃꯑꯣꯡꯗ ꯊꯋꯥꯏ ꯇꯣꯟꯕꯅꯤ ꯇꯥꯏꯕꯪ ꯄꯥꯟꯕꯅ ꯀꯔꯤ ꯍꯥꯏ follow your heart believe in yourself self confident ꯑꯣꯏꯌꯨ ꯅꯪꯒꯤ believe in yourself look into yourself and you will find the true you will find the true strength no you cannot I cannot we all cannot we are utterly helpless and poor before God aduna haiba punsi mahing aduda pap chen ba mor isorgi mayokta magi waya thangi mayokta magi thaujal thaba khudi muksing adugi mayokta leiramba khaktang natana pap musung ayol arna siramba khak natana pap musung ayol arna ningai dana okna lainang da onbuguna nungai na olaga isorgi aningba thugai ba adu da thugaiba khak natana nungai ba ga lona thugai ning ba ga lona thugai ga hingma punsi aduna khoi punsi adu haiba punsi aduga asengba amasung dharma chenba isor magi pangal adugi mamangda haiba pap chenba aikhoigi ormne punsi adu yengrakpa matandari ibungo mahangna aikhoida pap chenbasing na pibigadorba papki atoman siba amasung norok adugi mamangda karisu tawbang ngambad natte nang amasung aina soling matamda romeo pand manga pol haibagum nang amasung aina isori yekna bo oringi matamda nang amasung aina pangal soling matamda nang amasung aina aikoi isani sabu kanjaba ngamjingi matam aduda kristana aikhoigi damak lakpiduna sibiki Christ died for us while we were yet without strength while we were yet his enemies yan tabra sila na usung ado oiba targade Jesu Christ na maki missing Christian sing orba maki ningtholebak le yar maki ningtholebak nagre sing adu thawai tonba sing na khoi yaiphabani hain haiba matamda thawai tonana ba haiba nate maroina makoi thawai tolabagi maram ningthol leibak adu de yarbane adu haiba thawai tonbagi punsi du makha tan hingnabagi makin haise aikoi thawak na aikoi kan bibana te isorna magi thawak na khoi kan bibane aikhoina paptagi pukning hongduna Jesu Christ da pukning holakpa aikhoina haibado koino Prabhu ai isangon da pangal amatta leite aina nangondagi phangbada matik charbuduna ki asaubne norokne aigi punsi asisu tongzaba kari amata leite aduga kanaba kari amata leite ai sare sabu kanjaba amata ngamde adubu nang ai gi damak na chana pa Jesu Christ adu thabira kremana ai gi damak de himbi kre sibi kre phum kre humni suba numite hingre amuk han lowba lakre adu mang lowba lakringe matam asna mang ai gi damak to bikreba thabak aduda aya ki punsi tawachang khuding mak sing adu pisin aduna ma ai kan bi ma pum sung Prabhu thajari Jesu nang ai kan bi ma pune ai isani sabu kanjaba ngamde aduna ai bu kan bi adu mai natra nang when God saved us, He emptied us so that He will fill us with His fullness. Adune isor na ma ki thaujal gi thabak na thawai sing gi thabak na hanghallaba patra sing adune ibungo mahak na Christian haibse thawai ton sing adu yaiphabani
ꯀꯔꯤꯒꯤꯗꯃꯛꯇ ꯃꯈꯣꯏ ꯌꯥꯏꯐꯕ ꯑꯣꯏꯔꯤꯁꯦ ꯀꯔꯤꯒꯤꯗꯃꯛꯇ ꯃꯈꯣꯏ ꯌꯥꯏꯐꯔꯤꯁꯦ ꯌꯦꯡꯉꯨ ꯈ꯭ꯔꯤꯁꯇꯒꯤ ꯋꯥꯁꯛꯄꯗ ꯌꯦꯡꯉꯨ ꯃꯔꯝꯗꯤ ꯁꯔꯒ ꯂꯩꯕꯥꯛ ꯑꯗꯨ ꯃꯈꯣꯏꯒꯤꯅꯤ ꯊꯋꯥꯏ ꯇꯣꯟꯕꯁꯤꯡ ꯑꯗꯨ ꯌꯥꯏꯐꯕꯅꯤ ꯀꯅꯥꯅ ꯌꯥꯏꯐꯕꯅꯤ ꯍꯥꯏꯅ ꯀꯧꯔꯤꯁꯦ ꯈ꯭ꯔꯤꯁꯇꯅ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯦ ꯈ꯭ꯔꯤꯁꯇꯅ ꯃꯥꯒꯤ ꯃꯤꯁꯤꯡꯒꯤ ꯄꯥꯝꯕ ꯄꯨꯟꯁꯤꯁꯦ ꯀꯩꯅꯣ ꯊꯋꯥꯏ ꯇꯣꯟꯕꯒꯤ ꯄꯨꯟꯁꯤ 이붕어 망원다 nga자ꯕꯒꯤ ꯄꯨꯟꯁꯤ 이붕어 망원다 ꯌꯦꯡꯈꯠꯆꯕꯒꯤ ꯄꯨꯟꯁꯤ प्रभु ꯑꯩꯉꯣꯟꯗ ꯄꯥꯝꯕꯩ ꯂꯩꯇꯦ ꯅꯪꯉꯣꯟꯗ ꯂꯣꯏꯅꯃꯛ ꯂꯩ प्रभु ꯑꯩ ꯀꯔꯤꯁꯨ ꯅꯠꯇꯦ ꯑꯩꯉꯣꯟꯗ ꯀꯔꯤ ꯑꯃꯠꯇ ꯌꯥꯎꯗꯦ ꯑꯩꯅ ꯇꯧꯕ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯦ ꯅꯍꯥꯛꯅ ꯇꯧꯕꯤꯒꯗꯧꯕꯅꯤ ꯅꯍꯥꯛꯅ ꯆꯤꯡꯕꯤꯒꯗꯧꯕꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯩꯒꯤ ꯅꯠꯇꯦ ꯑꯩꯒꯤ ꯄꯨꯟꯁꯤ ꯅꯍꯥꯛꯀꯤꯅꯤ ꯅꯍꯥꯛꯅ ꯃꯃꯜ ꯄꯤꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯑꯩꯒꯤ ꯑꯅꯤꯡꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯑꯅꯤꯡꯕꯅꯤ ꯑꯗꯨꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯈ꯭ꯔꯤꯁꯇꯅ ꯍꯤꯡꯕ ꯄꯥꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯄꯨꯟꯁꯤ ꯑꯗꯨ ꯍꯤꯡꯕ ꯃꯇꯝꯗꯗꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯥꯏꯔꯤꯕ ꯄꯨꯟꯁꯤ ꯑꯗꯨ ꯍꯤꯡꯂꯤꯕ ꯊꯥꯖꯕꯁꯤꯡ ꯃꯥꯒꯤ ꯅꯥꯒꯔꯤꯛ ꯁꯔꯒꯒꯤ ꯅꯥꯒꯔꯤꯛ ꯑꯣꯏꯕꯁꯤꯡ ꯑꯗꯨꯗꯅꯤ ꯈ꯭ꯔꯤꯁꯇꯅ ꯋꯥꯁꯛꯂꯤꯕꯁꯦ ꯁꯔꯒ ꯂꯩꯕꯥꯛ ꯑꯗꯨ ꯅꯈꯣꯏꯒꯤꯅꯤ ꯍꯥ ꯁꯤꯔꯤꯌꯁꯂꯤ ꯂꯣꯔꯗ ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯀꯔꯥꯏꯗ ꯂꯩꯔꯝꯕꯗꯒꯤ ꯀꯔꯥꯏꯗ ꯊꯥꯡꯒꯠꯄꯤꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ ꯃꯇꯝ ꯑꯃꯗ ꯃꯥꯒꯤ ꯌꯦꯛꯅꯕ ꯃꯇꯝ ꯑꯃꯗ ꯄꯥꯞ ꯆꯦꯟꯕ ꯃꯇꯝ ꯑꯃꯗ ꯏꯁꯣꯔ ꯌꯥꯗꯕ ꯃꯇꯝ ꯑꯃꯗ ꯅꯣꯔꯣꯛ ꯐꯪꯕꯗ ꯃꯇꯤꯛ ꯆꯥꯔꯝꯕ ꯑꯗꯨꯗꯒꯤ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯀꯟꯕꯤꯕꯒꯤ ꯊꯋꯥꯏ ꯁꯤꯡꯕꯒꯤ ꯊꯕꯛ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯀꯟꯕꯤꯔꯒ खरा अतोंबा अफब वापावगी मफमदा लेफनबिरगा हाइबा मफम अदुदा लेपगी मपालना ताइबंग पानबगी लंतुम अमतना ताइबंग पानबगी थबक अमतना नंग अमसुंगागी अफब करी अमतना नंग अमसुंगागी पुंसिना फावबा लैबा ngamlaroidaba changi haiba phanglaroidaba मफम कनबा ngamlaroidaba सर्ग लैबाक अदु थवाई तोनबसिंगी दमक जिसु कृष्ण वासकपे खल्लगा येंग असिगी मतंगसिदा अखोई करी खले थवाई तोलबो ओइबा तागदी आइगी मरुसना करी तरोगनी करिगुमै असिगे तोनबगी पुजि अतोनबजे कनामतना ओइबा पामदे अदुने एहाना हौदा हाजिखिबदु हाइबा चिंगथक्ता तंबीबगी सरुक ओइबा याइफाबासिंग अमसुंग हराउबसिंगसे क्रिस्टियन सिंगने हिंगबा ngamगदबा पुंसी नते क्रिस्टियन सिंगी नते हाइना हाइख्रबदु क्रिस्टियन सिंगी नते ईश्वरगी मी ओइरबसिंगी नते हाइना हाइबगी मरमदी ईश्वरना थबक तौबिरिबा कना अमतना असिगी पुंसीसे हिंगबा सुंगम ngамoi आइसो हरकपदा खरा हाइख्र मरम एखोइसे कनानो एखोइसे इसाना इसाबु करिगुम्बा ओइना खनजबा मीसिंगने एखोइसे तरा लैबदा कुनगी वांगांगबा मीसिंगने अखोगी मरक्ता हेक पोकपदगी नापल तौद्रे हाइबा कना लै अदु नापलनि अखोइना पाया पोना ख्वादि हेना फै हाइबा मिसिनेबो आइना पाइबा बाइबल ने हेना फजै आइना पाइबा फोन हेना फै आइना थौबा गाड़ी ने हेना फै चमानबा गाड़ी थौ ओइ तारगिसु आइनगी मचुजिने हेना फजै that is who we are adu ai khoine adu no look na bagi da maktari thawai thabak suibadu changi aduna hairiba adune hairiba khuding mak singse sark lei ba adu makhoi gini haja bisil now sing ꯑꯩꯈꯣꯏꯅ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯁꯤꯗ ꯏꯁꯣꯔꯒꯤ ꯃꯥꯡꯗ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯗ ꯊꯋꯥꯏ ꯇꯣꯟꯕꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯊꯥꯖꯕꯁꯤꯡꯒꯤ ꯃꯔꯛꯇ ꯑꯗꯨꯒ ꯏꯁꯣꯔ ꯈꯪꯗ꯭ꯔꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯍꯤꯡꯕ ꯃꯥꯒꯤ ꯑꯄꯥꯝꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏ ꯍꯤꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯤꯁꯤꯡꯅ ꯈꯣꯡꯅꯅꯈꯤꯕ ꯌꯥꯏ ꯃꯤꯁꯤꯡꯅ ꯃꯤ ꯑꯣꯏꯅ ꯊꯥꯅꯈꯤꯗꯕ ꯌꯥꯏ ꯑꯗꯨꯒ ꯃꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯁꯪꯒꯒꯤ ꯃꯔꯛꯇ ꯐꯥꯎꯕ ꯌꯥꯎꯍꯟꯈꯤꯗꯕ ꯌꯥꯏ मिथानदबा कयो लेकायदगी लामना थमगिबो खुदिमकसिंग ओबे अदुबु येंगो आइखोदि इबुंगो मांगना वासकपिरिबो वासकपासे आइखोना ताइबंग पानबदा इबुंगो ख्रिस्टगी हाइब इनबा असिगी या मरोना चैप्टर 5 की वर्स 3 की याथंग असिगी मतुंग इना थवाइसिंग बगी पांगल पुंसी हिंगबा मतमदा ताइबंग पानबदगी फंगनिंगबा मखलगी अवानंग फंगबो ओइबा तारगसु आइखोइदा वासक पिरिबा सरगा लैबाक असिगी नुंगाइबा असि बुन्नम थगदोबा अवाबा करी अमत ताइबंग पानबदा लैते
ꯍꯥꯏꯔꯤꯕ ꯊꯋꯥꯏ ꯇꯣꯟꯕꯒꯤ ꯄꯨꯟꯁꯤꯁꯦ ꯍꯤꯡꯕ ꯃꯇꯝꯗ ꯃꯤꯁꯤꯡꯅ ꯅꯍꯥꯛꯄꯨ ꯑꯉꯥꯎꯕꯅꯤ ꯅꯠꯇ꯭ꯔꯒꯅ ꯃꯤꯁꯤꯡꯅ ꯅꯍꯥꯛꯄꯨ ꯋꯥꯈꯜ ꯇꯥꯗꯕꯅꯤ ꯍꯥꯏꯕ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯑꯗꯨꯗ ꯄꯦꯟꯊꯣꯛꯅꯕ ꯑꯆꯧꯕ ꯃꯔꯝ ꯂꯩ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯀꯔꯦꯝꯅꯕ ꯀꯊꯥꯏꯅꯕ ꯑꯃꯁꯨꯡ ꯍꯟꯊꯅ ꯌꯦꯡꯕ ꯑꯗꯨꯗꯒꯤꯗꯤ ꯈ꯭ꯔꯤꯁꯇ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧ ꯁꯔꯒꯒꯤ ꯅꯤꯡꯊꯧ ꯃꯍꯥꯛ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯁꯔꯒꯗ ꯃꯐꯝ ꯄꯤꯕꯤ ꯍꯥꯏꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯐꯪꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀꯔꯤꯅꯣ ꯈ꯭ꯔꯤꯁꯇ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯃꯅꯥ ꯑꯣꯏꯈ꯭ꯔꯕ ꯃꯥꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯇ ꯂꯩꯈ꯭ꯔꯕ ꯅꯪ ꯑꯃꯁꯨꯡ ꯑꯩ ꯄꯨꯟꯁꯤꯗꯒꯤ ꯄꯥꯝꯕ ꯑꯁꯤ ꯏꯍꯥꯟ ꯍꯥꯟꯕꯗꯗꯤ ꯁꯤꯅꯤ ꯈ꯭ꯔꯤꯁꯇꯅ ꯅꯪ ꯑꯃꯁꯨꯡ ꯑꯩꯉꯣꯟꯗ ꯈꯪꯍꯟꯅꯤꯡꯕꯁꯤ ꯑꯩꯈꯣꯏ ꯑꯁꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯂꯥꯏꯔꯕꯅꯣ ꯏꯁꯣꯔꯒꯤ ꯃꯥꯡꯗ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯊꯧꯖꯥꯜ ꯀꯌꯥꯒꯤ ꯃꯇꯤꯛ ꯃꯊꯧ ꯇꯥꯕꯅꯣ ꯍꯥꯏꯕꯁꯦ to recognize our utter poverty and need of His grace. ꯊꯧꯖꯥꯜꯅ ꯊꯥꯖꯕꯒꯤ ꯃꯄꯥꯟꯗ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤ ꯏꯕꯨꯡ ꯃꯥꯒꯤ ꯊꯧꯖꯥꯜ ꯌꯥꯎꯗꯅ ꯑꯩꯈꯣꯏ ꯍꯤꯡꯕ ꯉꯝꯃꯣꯏ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯇꯠꯇꯅ ꯃꯤꯅꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯕꯨ ꯆꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯁꯩꯗꯥꯡꯕ ꯌꯥꯗꯕ ꯑꯗꯨꯒꯨꯝꯕ ꯑꯁꯣꯏꯕꯅ ꯊꯟꯕ ꯒꯥꯏꯗ ꯑꯃꯅꯤ ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯔꯦ ꯏꯁꯣꯔꯒꯤ ꯃꯆꯥ ꯑꯣꯏꯔꯦ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯇ ꯂꯩꯔꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯄꯥꯝꯕꯁꯦ ꯃꯥꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯀꯤ ꯀꯥꯡꯂꯣꯟ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯄꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯀꯥꯡꯂꯣꯟ ꯑꯗꯨ ꯑꯁꯤꯅꯦ ꯅꯪꯅ ꯀꯌꯥꯝ ꯇꯧꯕ ꯉꯝꯕꯅꯣ ꯅꯠꯇꯦ ꯅꯪ ꯀꯌꯥꯝ ꯃꯉꯣꯟꯗ ꯉꯥꯖꯕꯅꯣ ꯑꯗꯨꯅꯤ ꯃꯥꯒꯤ ꯑꯄꯥꯝꯕ What Christ desires from us and of us is not independence of Him, but dependent on Him. Nahak tawai na nolupra. Nahak tawai na tonbra. Ano ba sila nahak tawai na tonbra? Nahak hawji hingliba punsi asi nung kinumi kuding maki mama oibising adu yum pala banupasing yum pala banupasing. Yung pala ba nupasing? Nakoy nupising at nungsi na bagitamakta Kristagi tauzala amasung nungsi ba mataw tay magi panggal mataw tay nakoy kang maglo na Kristagi panggal ni sabra. Yung pala ba nupising nakoy da isor na pinabikra ba dai da kudimok sa nakin na pura bagi makapon mamasung nungsi ba ngamna na bagitamakta nungti numi kudig maki ngarang hakna natin nahan kaktang natin. Alam mo ngasisu hayeng so hangsu aduga lakadaw matamdasu aduga siri ba phawa ibung mamangi thaujal amasung mating darkar lain hak thajabra aduga mangondang ngajabra adugi damakta nagi thawai tonbagi punsi adu nahang na Krista da prathana gi mapal ng ngajaba adu na ubra mamasing mama mapa oi krupasing Isor aikoy ngona pibikra aikoy gi ichasing asi aikoy na yamna phaning bo oiba targasu makoy gi thamoi gi sodo aikoy da leite makoy gi character aikoy khara honghalamba ngame mayam gi mamangda adu makoy mi ne aikoy da gi tongan ba Krista gi mateng yaudana aikoy gi ichasing aran kabam phangoi Kristagi mateng yaudana aikoigi ichasing adu aphaba icha oiroi Kristagi mateng yaudana aikoigi ichasing adu Krista kaurangoi Uber mama oikroba aikoida su aikoina Kristagi thaujal amasung aikoina Tokrase ajo ba thabak tawbadi aikoigi ifamda pinabi chahi ani natraga ama natraga ahum subada ngaiba angang adubu warakba phawbada aikoina darkar lebi sorgi thaujala se na nga sabra tu gidamakta kayam to na adugi pangal gidamakta na Krista gi pangal ni bage na hasing nakoi punsi aduna Krista gi mang ni hingba matamda nakoi gi thazada marup singi mafamda ibung mama ki sakhi oina ba ma ki sakhi pina ba amasung Christian amona thazada singi ma ki hingba matamda isor gi pangal matau tai nakoi khangbra ni sabra tonga nakoi tungi asa nakoi future gi asa mem goal mem nakoi thamam be tonga ba asimadi make sing khangbi Krista yaudana nakoi karisu toba ngamoy. John you can do nothing without me. Ay yaudana nakoi na karisu toba ngamoy. Chila now sing karisu hai boy batagadi karisu.
apamba thabak oigera apamba nupi oigera apamba nupa oigera apamba aim in life oigera oining boy batarsu Krista yaud boy batargadi Krista gi pangal yaud boy batar Krista gi thozal yaud boy batar Krista gi aning ba yaud boy batargadi karisu tobanga moy mahada chelaga tokani adu kona thangda apangba adudagi paratamba kal oh prabhu ai gyan tajaramati ko adoi lakani nahoi punsi kana ngari bage hairam be na khoi larik mayam khangam be mi sing tamnaba ngamdaba degree na khoi tamam be leram be tabang pan oi lo sing western philosophical thought tongan tongan mayam khangam be andu bu thaja be jil now sing naha sing Krista yaudropati Krista gi pangal gi wang mada tawang ngam kare mutalite aduna khoi khangbra na ki tungi punsi gi damak na ngari badu na hakla na ki mahai masingla na nga tawang ngam badura na ki paisa dara na ki sangadra na chagna Krista dara akon badune thawai ton masing punsi ma pasing ai ko icha singi oiba future adu gi damakta ai gi jade asi oheni adu oheni ada oni harba khuding mak sing adu gi damakta ai gi jage tungi punsi gi damakta ngai do kana nang amasung ai ma pa mo tawang ngam badu dara ai ko lowing hole yolaga thabak namsala kan pibu ngam adu dara ai ko mo de pi education dara tambiriba tapiriba sing leiriba lyric sing adu dara or Krista dara ahan badu akon badu na aham do oiba targadi adu thawai ton bagi punsinate akon badu thawai ton bagi punsine prabhu nang na pinabi ichane prabhu nang na pinabi matam ne prabhu nang na pinabi punsine prabhu nang na pinabi thabak ne nang gi aning bane nang gi aning bada chingbi ai to bagam makari mat laite ai bu ngapi nang Christian ngarang orombe nahan orombe chahi kun Christian or pumising yorombe chahi manga Christian or pum yorombe aduga akoi singi marakta chahi yangkai humpu chupna Christian or pumising soidana yawgre adu bichil inausing nungti numit khuding ma ki ngarang Christian or pusu nahan Christian or chahi kun or pusu kun try yangkai pusu manga or pusu akoi khuding mo tawbe ba chap manaba प्रार्थना di lamjing biu prabhu isor ai pambai leite ai bu pangal pinabiu adu natana asakari amtalaite adu natana asakari amatalaite adu ibung ma ke pam to recognize our poverty and need of grace adu ani subade gospel community church ai khoi gi singlup asi karam hain khoi thawai ton megi punsi hingani ai khoi gi singlup ta gi thawai ton megi punsi adu karam hain ubo phangani Krista danga sa bakta ai khoi building mathau tai ai harau ni bung mabu khurumba pame ai thawul mayam to pame ai church sing plan to pame ai pastor sing semgat pa pame ai seminary dagi satra sing semgat pa me pame adu wichil inaw sing gospel community church kindum sirba ai gi chil inaw sing Krista gi pambai yaudna Krista gi pangal yaudna ai to ngamba kari amat laite paisa kari sunate paisa na to ngamba kari amat laite asida ai khoi paisa mayam leibe mi lising am na chan church building am sabi adu mi lising am pubiraka do bodo ishor ne ai khoi pastor mayam train tor kan sing musiki thalo kibe adu haiba pastor sing adu mahayan ba ishor gi aning ba matung ina thogol to hon ga do bodo ishor ne ai khoi evangelistic camp sing mayam chin ba yai paisa mayam thadaraga adu bu haiba evangelistic camp khuding mak sing adu da mang khaba thawai sing adu bu kandi ga do bodo Krista ne ai khoi na wangum se no look se isor na khoi da aphaba maongi tongan ba thoujal sing khoi singta pine piri au de khoi na wangum se ai khoi atai singta ken wang leba gum kan gum natte ai khoi gi khwai de gi chokthok cha phama du Krista ogi da ne pona kare Philippians chapter 3 da haiba khuding mak sing ase ai kariyama ta singtha de maram de ai gi harau ba musung ai gi nungai ba khuding mak sing Krista wana wi da arba na han bu kun ne bandu amma pa kun taruk ta kun guma pa no do yeng se 1 Corinthians chapter 1 verse 26 to 29 1 Corinthians chapter 1 verse 26 to 29
Maram disila now so nakoi bu kobi matam na nakoi kari oiram magi haiba khalu hakchang matungina asingba mi yamde panganlaba mi yamde amasung achawa sang yamde adubu asingba singbu ikai hanana ba yang mun yeng jese asingba singbu ikai hanana ba taibang pan gi apangba singbu isorna khandokle akanba singbu ikai hanana ba taibang pan ba asonba singbu isorna khandokle aduga maru oiba potsing adu karisu nataba ohenaba isorna taibang panbagi atonba sing mi singna hanthana yengba potsing amasung karisu nataba potsing khandole kari gidamok why is God doing this way verse 29 masi hakchang panba amatana isorgi mangda chawthokna bani verse 30 mahaki mapana nakhoina Kristo Jesu lay mahak na akhoi gidamak isor dagi oiba losing dharma sen masing piba amasung handok piba gi mapu oire maram aduna masi iduna lay chawthok chaba mahak aduna Jehovah da chawthok chasana tawai ton ba missing adu yaiphabani struggling thlo mahak ni makhoi ni to tawai ton missing adu gi dai uba phangado punsi to kaino the recognition of utter poverty and need adin subadi they're boasting in Christ and Christ alone. Christ khakhtang da chawthok chabagi punse. Tawang amada nate, losing da nate, pangal da nate, ni kam khon bhai da nate, I kam evangelism tore da nate, I kam disciples tore khuding mok aphabang aga adu khuding mok sing adu amata nate. Okay. I am what I am by the grace of God. I know ori base Christ gi thauja gi mapal. Adu kare hai khuni sei amkhak sei City alat ki saydo. What gift of grace is Jesus my Redeemer? There is no more for heavens now to give. Aduga course adu kar hai yet not I but through Christ in me. Thaugal mayam to oi batagas. Mang khaba dojin kam dishon mapung pan sin na bi oi batagas. Toro betaba khuding mak sing adu ai khoina nate Christ gi mapana. Ado khoi mak thaza driba marup sing na khoi hosi pau taba matamda na khoi khang driba na khoi na Christ gi mathau taba du nahak na ibung ma gi ning thore box da yaw na bidam nang tobang makari amata leite nangi pangal hai be in ba thabak khuding mak sing adu loine mak thuna mangak tene phadi phara gum mangak tene adu kari mana na ngasi gi ne Jesu Christ da thaza bagi mapana papa gi puning hong na lak poi ba targadi nahak pu kan bi gani Mangona lao. Hey, liar ba papi na hak. Christ the lao. Nahak pu ina kulan bigani. Nahak pu kan bigani. Adu thaza bechile ina housing. Thawai ton hingba matam da ai khoi wakal wagum se taibang pan ba sida nahak nang amasung ai gi mingda karim ta lehau da ba yai icha singi da mal da karim da thamam da ba yai khoi. Yum bhawas haram da ba yai. Aduga thabagam phau tahu ni icha sing do lehau ba yai. Aduga lining ba yum da phangba leiba phangi da ba yai. Aduga tauning mathabak tau kitabe missing in talk be oining ba oiba taragasu sarga ai khoi gini sarga leiba ai khoi gini aduga haiba aduda munba ngamba taibang panbagi pangal amasung mi kanamata leite maramdi thawai ton basing adu Krishna Yaiphabasing kaubi aduga Yaiphaba oibagi maramdi sarga leiba makhoi gini प्रार्थना tos Basori khoi na ki na mang da khwai da ki lai ra bani tabang pan ba ki lan thum na hai ba lai ba si men khat pangam de ai khoi ba lousing am sung gyan khuding mag na hai ba lai ba si de ge khoi ina khulhan mangam de thaga chen sana pa Jesu Christ ki da makta lai ba ai khoi ki da makta ina khun ba maha nga lai ba oirak tu na maha ai khoi gi pham na sibi khiba gi mapal na ai khoi bu ina khun ba sing ko bi ai khoi bu Yaiphabasing ko bi sarga da machet amagi mafam phawba khongya gi khongpham thampham pawba phangba da matik cha da ai khoi bu sarga da mafam chauna laina ba gi pina bi Christ gi mapana thaga chari si gi da makta Prabhu ai khoi bunhana Tambiba si ai khoi gi maram na te du nahak phabagi maram na ne amasung nahak na khoi Yaiphaba kaubi ba si nahak na ai khoi bu ina khulan bibagi maram na habsi khangjabagi mapal Prabhu nungti nimit khudima ki nangon da ngajabagi nangon da yengjabagi nangon da tu thajabagi punsi da khoi bu hinghan biu
Prabu thawai ton magi punsi se taibang pan bana hanthana yeng boi batar su Christ si su nahang na wang na thangat pamaram na amasung sarga leiba ki wasak padu gu pine bi na Prabu ai khoi bu thawai ton bata mateng pangbiu Prabu na ki yathang se mayek sengi ai khoi oi ba pap na sibu among na mami samhan bi ganu thawai seng mai khoi na thabuk su bi thawai ton magi punsi hing matam na khoi chakot han bi to adu gi mapal na Christ angonda hena matik mangan oisunu Yesu Christ gi thawjal mapai sor gi nungsiba jing thawai seng magi loine bi badu Christ gi thawjal da thawai seng magi pangal gi mapal na thawai ton hingliba sarga gi nagri orba thajaba sigi mathakta pangal pine bi bagloine na Christ halak triba phauba loine biduna bor pi bi ba worsunu amen